Bsf Louthokpa Yaroi Mayokta SUGNU Miyamna Bandh Toukhre Pausi Kangla Paudagi Lokachabani Mamang Sahigi May Ahumdagi Hauna Sataraki Bata Tramato Hinjilaba Kanglop Anigilala Sina Kwaitaki Hen Sohalabama Pamama Oibatanatana Kuki Militant Singna Ngahaklatana no my capsinduna Landa Pam Oiriba SUGNU Amasung Masigi Akoiba the Ladyba may take cool singak Sienbagi Tabak Tauriba Bsf Sing Manipuri Louthokpa Yaroi Yaning the Pongdoktuna Ngarang SUGNUgi Akoiba the Ladyba Miyamda Bsf Sing Louthokpa Yaroi Haina SUGNU Bazarda Bandh Toukhre Loinana SUGNU Dagi Atay Mapam Sing Paunaba Lambi Sing Pauba Tinjinkre Mapamatu the Miyamna Pongdoropugi Matungina SUGNU Bazar Mamang the Ladyba SUGNU Hospital gi Staff Quarter ga Tangnana Ladyba Samaga Humujaga Taruksuba Bsf Kangbuasi Ngarang Dagi Louthoknaba Tabak Paikat Bahorakibani Bsf Sing Makogi Laifam Dagi Satnaba Sem Saba Horakpada SUGNU Amadi Tangnana Ladyba Meitei Kul Singi Miyam Horaktuna Bsf Sing Louthokpa Yaroi Haina Bsf ki gate Aduda Pamjinduna protest Toki Maduna Maram Oiraga Bsf Sing Louthokpa Yadana Leki Manipuri ki Maikai Dagi SUGNU Dagi Bsf Louthokpa Haibagi Mayek Sengba Zero Lama Chapsana order Thoktriba Phauba Khongjang asi Makhatana Changsin Khigani Haina so Mafam Madugi Miyamna Phongdoraklei Nonglei Nungsinna Chauna Ama Ata Thogankre Pausi Kanglei Meira Pause Dagi Lokachabani Ngarang Nungtil Pung Ahumga Makharom Tarakpa Matamda Khanghaudana Silakhiba Nonglei Nungsinna Maram Oiraga Tongan-tonganba Mafam Kayada Yumkai Homdokhibaga Loinana Bisnupur Dagi Ningthaukong Phaubagi Lambigi Nakalda Hauba Uwa Sing Tektharakpana Maram Oiraga Chathok Chasinda Yamna Chauna Akaiba Pikre Didim Lambigi Bisnupur Dagi Ningthaukong Phaubagi Lambi Paringda Hauba Nasik Pambi Sing Tektharakuna Lambi Thingjinkhibana Maram Oiraga Miyamna Pungkhai Amarom Chathok Chasin Tawkhiba Yakide Ningthaukongdagi Loktak Project Changba Lambi Paringda Hauba Upal Kayasu Tektharakpadagi Lambi da Chathok Chasin Tawba Yakide Electric Wire Kaya Tatkhiba Maramna Mai Phangkhide Hairi Amaromda Imphal More Lambi Paringi Waithau area dasu Nonglei Nungsit aduna Yumkai Kaya Homdokre Yumsingdagi Paithorakiba Jingasing Yamna Labna Homdokhibaga Loinana Lambi da Tasinduna Leiba Kaya Marom Uba Phangkhi Waithau da Hangwa Manipur Police ki outpost adubu ngasigi nongmei ngarangi Nonglei Nungsitna Homdokhibadagi Ama Ata Thoki Hairi Akanba Nonglei Nungsit aduna maram oiduna Yumkai Homdokhiba Lambi da Haubu Upambi Sing Tektharakhiba aduda Hojik Phaubagi Oinadi Miyoi Amata Aso Apan Yaukhiba Leite Hairi Lamdam Masigi Makha Maikaida Ngarangi Nonglei Nungsit aduna Homdokhi Hairi Adumoinamak Chapchaba Paudi Phangba Ngamdre